ꯃꯌꯥꯝ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯃꯇꯝ ꯀꯨꯏꯅꯁꯨ ꯅꯝꯃꯨꯗ꯭ꯔꯦ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯃꯅꯨꯡ ꯑꯣꯏꯕꯒꯤ ꯑꯗꯣ ꯍꯣꯝ ꯁꯥꯏꯟꯁ ꯂꯧꯕ ꯀꯥꯡꯕꯨꯗꯤ ꯉꯁꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯍꯟꯅꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯃꯇꯦꯛ ꯑꯃ ꯅꯝꯖꯕꯅꯦ ꯃꯌꯥꯝ ꯆꯠꯈꯤꯗꯣꯔꯦꯅꯦ ꯃꯤꯅ ꯑꯩꯕꯨ ꯐꯣꯟ ꯌꯥꯝ ꯄꯥꯏꯕ ꯃꯥꯜꯂꯅꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯃꯤ ꯃꯌꯨꯝꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯩꯅ ꯄꯤꯕꯅꯦ ꯁꯤꯗꯤ ꯑꯇꯣꯞꯄ ꯍꯥꯏ ꯃꯑꯣꯡ ꯀꯩ ꯐꯥꯎꯒꯦ ꯉꯁꯤ ꯆꯠꯈꯤꯗꯧꯔꯕꯅꯦ ꯁꯤꯁꯨ ꯉꯁꯤ ꯆꯠꯈꯤꯗꯧꯔꯕ ꯑꯉꯥꯡꯅꯦ ꯂꯣꯏꯁꯜꯂꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯣꯡꯕ ꯈꯔ ꯆꯥꯃꯤꯟꯅꯈꯤꯁꯤꯀꯣ ꯑꯃꯤꯂꯥꯀꯣ ꯑꯩꯗꯤ ꯀꯨꯏꯅ ꯆꯥꯈꯤꯅꯦ ꯆꯠꯇꯣꯔꯦꯅꯦ ꯃꯂꯦꯝꯕꯤ ꯎꯄꯣꯟꯇꯦ ꯃꯥꯗꯤ ꯍꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯍꯣꯔꯦꯟꯗꯒꯤ ꯎꯕ ꯐꯪꯉꯔꯣꯏꯁꯦ ꯀꯞꯆ ꯌꯥꯔꯦ ꯀꯞꯄꯛꯀꯅꯣ ꯌꯥꯝ ꯆꯠꯂꯝꯗꯥꯏꯗꯗꯤ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏ ꯀꯞꯁꯤꯟꯅ ꯅꯠꯇ꯭ꯔꯥ ꯂꯟꯊꯣꯏ ꯅꯪ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯦꯕ ꯅꯪꯒꯤ ꯍꯣꯔꯦꯟ ꯆꯠꯇꯣꯏꯔꯥ ꯁꯤꯁꯤꯡꯁꯤꯁꯨ ꯂꯣꯏ ꯆꯠꯅꯒꯗꯕ ꯉꯥꯛꯇꯅꯦ ꯉꯁꯤ ꯆꯠꯂꯗꯣꯏꯔꯥ ꯅꯣꯏꯁꯨ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯇꯦꯌꯦ ꯇꯧꯔꯤꯁꯤꯡꯁꯦ ꯂꯣꯏ ꯆꯠꯅꯈꯤꯗꯣꯔꯦ ꯁꯤꯁꯨ ꯉꯁꯤ ꯆꯠꯈ꯭ꯔꯗꯧꯕꯅꯦ ꯅꯝꯖꯦ ꯉꯥꯏꯈꯣ ꯁꯤꯗ ꯇꯪꯈꯥꯏ ꯑꯃ ꯍꯣꯔꯦꯟ ꯆꯠꯈ꯭ꯔꯅꯤ ꯂꯣꯏꯅ ꯆꯥꯛ ꯆꯥꯔꯤ ꯃꯣꯏ ꯂꯥꯁ ꯆꯥꯛꯂꯦꯟꯅꯦ ꯃꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯆꯥꯛꯂꯦꯟ ꯑꯔꯣꯏꯕ ꯆꯠꯈ꯭ꯔꯅꯤ ꯁꯤ ꯍꯥꯏ ꯑꯊꯣꯏ ꯁꯤ ꯆꯠꯈ꯭ꯔꯗ ꯂꯣꯏꯔꯦ ꯖꯦꯁꯤꯀꯥ ꯍꯣꯏ ꯂꯩꯈꯤꯗꯧꯔꯤ ꯅꯪ ꯃꯥꯗꯤ ꯗꯦꯠ 10 ꯐꯥꯎ ꯂꯩꯈꯤꯅꯤ ꯑꯩ ꯗꯦꯠ 10 ꯐꯥꯎ ꯂꯩꯈꯤꯅꯤ ꯁꯤꯁꯤꯡꯁꯤꯁꯨ ꯂꯩꯈꯤꯅꯤꯗ ꯃꯣꯏꯁꯨ ꯂꯩꯈꯤꯅꯤ ꯃꯣꯏꯋꯥꯠꯂꯤ ꯃꯣꯏꯁꯨ ꯂꯩꯍꯧꯈꯤꯅꯤ ꯃꯤꯁꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯧꯕꯤꯒꯦ ꯌꯨꯝ ꯆꯠꯇꯧꯔꯕꯁꯦ ꯃꯤꯁ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯐꯥꯎꯋꯦ ꯑꯅꯤꯁꯤꯕꯨꯗꯤ ꯂꯩꯃꯤꯟꯅꯍꯧꯈꯤꯅꯤ ꯑꯗꯨ ꯂꯥꯏꯛ ꯐꯨꯖꯜꯂ ꯌꯥꯗ꯭ꯔꯦ ꯆꯠꯇꯣꯔꯦꯅꯦ ꯍꯜꯂꯛꯄꯗ ꯂꯩꯔꯝꯃꯔꯣꯏ ꯂꯩꯔꯝꯅꯤ ꯑꯩ ꯉꯥꯏꯔꯝꯀꯣ ꯍꯦꯅ ꯅꯠꯇꯦ ꯗꯕꯜ ꯁꯤ ꯆꯠꯈ꯭ꯔꯅꯤ ꯍꯧꯖꯤꯛꯇꯤ ꯀꯞꯄꯛꯀꯅꯣ ꯆꯠꯂꯝꯗꯥꯏ ꯀꯞꯃꯤꯟꯅꯁꯦ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯣ ꯍꯥꯏꯔꯣ 10ꯗꯅꯤꯀꯣ 11ꯗ ꯋꯥꯠꯂꯤ ꯅꯣꯏꯗꯤ ꯑꯇꯩꯗꯤ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯃꯅꯨꯡꯗ ꯋꯥꯠꯂꯤꯕ ꯀꯥꯎꯍꯜꯂꯤꯅꯦ ꯑꯦꯛꯖꯥꯝ ꯍꯥꯏꯕ ꯆꯠꯇꯣꯏꯔꯣ ꯅꯪꯅ ꯍꯣꯔꯦꯟꯒꯤ ꯀꯗꯥꯏꯋꯥꯏꯒꯤꯅꯣ ꯕ꯭ꯂꯣꯛ ꯅꯝꯕꯔ ꯂꯥꯛꯆꯔꯤ ꯆꯥꯛ ꯆꯥꯔꯝꯃꯤꯌꯦ ꯅꯪ ꯉꯁꯤ ꯆꯠꯂꯅꯤ ꯑꯣ ꯅꯪ ꯃꯦꯠꯁꯅꯤꯀꯣ ꯆꯨꯝꯃꯤ ꯁꯤ ꯀꯣꯟꯅ ꯆꯠꯀꯗꯧ ꯉꯥꯛꯇꯅꯤ ꯆꯠꯁꯤ ꯇꯧꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯣꯀꯣ ꯆꯠꯂꯃꯤꯟꯅꯔꯗꯝꯅꯦ ꯅꯪ ꯁꯦꯟꯇꯔ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯐꯖꯅ ꯇꯧꯔꯝꯃꯣ ꯆꯥꯛ ꯆꯥ ꯂꯩꯔꯝꯃꯦ ꯁꯤ ꯀꯥꯁꯤꯒꯤꯗꯤ ꯅꯣꯏ ꯆꯥꯛ ꯆꯥ ꯂꯩꯔꯝꯃꯦ ꯅꯣꯏ ꯉꯁꯤ ꯍꯟꯗꯧꯕ ꯈꯔ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯕ꯭ꯔꯣ 10 11 ꯉꯥꯛꯇꯔꯥ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯥꯔꯣ ꯑꯗꯨꯒ ꯀꯨꯝꯃꯛꯑꯣꯀꯣ ꯍꯥꯏ ꯇꯥꯅꯤꯌꯥ ꯅꯨꯡꯁꯥ ꯃꯉꯥꯟ ꯐꯨꯖꯜꯂꯦ ꯂꯥꯏꯠ ꯐꯨꯖꯜꯂꯦ ꯆꯥꯛ ꯂꯧꯔꯨꯕ Sir. Kahit nilay ba yung wari nun? Hi. Kasi, ang ganda sa'yo ba?